degree tame music se degree yauri university da amada music se world the music na film ba music na film na khambiram bane moi khara artist bu khongya gu phun do uri se kai no akoi ju career mani akoi profession ne khambio public la ngamo oino bigeno akoi ki profession ne akoi di kai sare yingwai bano kai ma thau ta ke akoi ki profession ne dai ba me am do actually artist se akoi profession ni direct tambiriba doctor tambiriba scientist or engineer or music is our career artist in kari wona khambi bono adagi artist in kari wona yengo mi yengno sikak tigi no pam da separate na mu koina pen da bana thallaba haidi pen pelak ta bani na adagi jo khogi site gi tare thagba tam separate na mu ko pa du kram wan ko ri no sigi mata na khoni moi si professor Athingba leading a manunda thabal chokni haiduna mahiroi sina gitar mai thabagi mayokta ngasi all Manipur matam isai kanglof AMMIK masing yamlaba thoumee singna kwakatel da leiba Manipur Students Federation MSF ke office da thomjinduna landakhre irang adu Imphal West District Police ke team ama laktuna irang adu laksinki hiram asiga mari lenena all Manipur matam isai kanglof AMMIK Publicity Secretary Sobam Narendra Elias Tetena hai Manipur bu malem da masak takpada artist singi achoba thodang lori bani awang ba thakta ikai khumna kadaba artist singi khulai mai thadoktuna manghan ba habasi yamna laibak thibani artist singi khulai manghan ba habasi artist singbu sitabani haunaruba leitana haurakliba ngasigi ihau asi mai thaduna manghan khraba khulai adu singmu haibagi nate thodok adu da hakting nana chenari ba mioi sing faduna matik chaba dandi piu amadi thodok adu gi matang da miyam da lale haiza hadbiu haibagi ihoni hiram asida mai Mari Lainaba Singna meeting Sangbiu Hainasu AMMIK Publicity Secretary Sobam Narendra na Fongdoki. Gitar thari ba artist in kari wona khambi bono adagi artist in kari wona yengo mi yengno sikak tigi no pam da separate na mu koina pen da bana thallaba haidi pen pelak ta bani na adagi jo khogi site gi tare thagba tam separate na mu ko pa du kram wan ko ri no sigi mata na khoni moi si professor educated degree tame music se degree yauri university da amada music se world the music na film ba music na film na khambiram bane moi khara artist bu khongya gu phun do uri se kai no akoi ju career mani akoi profession ne khangbio public la ngamo oino bigeno akoi ki profession ne akoi di kai sare yingwai bano kai ma thau ta ke akoi ki profession ne dai ba me am do actually artist se akoi profession ni direct tambiriba doctor tambiriba scientist or engineer or music is our career Mahiroi khunai damak khalaga harau komhai amasung thabal chongmagi thoram sing lepi naba mahiroi lutaro MSO MSF desamso KSA amadi AMS na lebak miyam da apel tawkiba du singna duna ngarang pasoi patre gi mafam amada thabal chongbuda season nakiba equipment sing mai thaduna manghan ba hawkre hari Mahiroi khunai gi mayokta chatharapagi damak ngarang numidang thabal chongbuda season nakiba equipment sing mai thakiba adugi matang da Desamna thadropa world amana hai equipment sing mai thaduna manghan kiba adu nungai daba fawi adumakpo tangai fadana mahiroi khunai gi damak khalaga pangthok taba yadaba tanja lakpadagi mahiroi luf tarukna mangha takhan bagi thodok asi chathakibani thodok adu artist ki maikhung optana mahiroi khunai gi mayokta leiduna singna ba amaga loinana thabak tawrakpadagi thokibani bosem amasung kosem na loba class 10 amasung 12 ki exam ga mari leinana harau kumhai amasung thabal chomgi thoram lepi na ba haizakraba fawbada madugi mayokta ahing athengba fawba thabal chomkiba yu ngawa kayagi sana uniform oikiba adugi damak khongthang asi lokhalapani mahiroi luf tarukna harau kumhai singlepi naba haibada thoram pangthoki daba singbudi awang bathakta ikai khumnaba udli loinana tongan music band party amasung AMMIK na miyam khangna exam gi yenglaga harau kumhai leblagani haina lauthorakiba dubusu thagatwa phongtokli haina desamgi warol aduna makha tarakli